NPP amadi NPF na kep ki mayok ta leibada MPCC na thagat khre nongthoma biren bo chief minister ama oibagi sana kanglon khangdaba misak amani haina Congress MLA Joy Kishan na hunduna ngang khre BJP na sahi mga langak pairakpada leiba asige sakot thorang kaya paikatli adabu Congress na sahi yang khai hen palakpada leiba ki sakot thorang amata paikatlamdi haina moirangi MLA P Sarasandra phongdokre BJP amadi Congress ki mirep sing karap oiba case kaya da sianaba loinana ararma mongda ahenma manan matum khopsin mangak ne haina CPN maral sirakli amasung Jiribam rail heptagi Imphal fawba har singbagi gari awaiman tarik tara mga fawbagi manung da pitok trabadi April tara nipan gi Lok Sabha mikhalda steering pai da bagi khongjang sangsilagani haina TDC na thamlakli Maya Kuramjari Adam Yambi Basi Impact News ni ay takalam Sam Karan Hauzik Pungza Sipawagi Marabapao Sing Miam the Pizari. Lakadrib Lok Sabha Mikhal Gisit Animakta Maitiragani Haiba Asi BJP Masana Kangjari Haiba Mayak Senglakli Haina Congress Wangaloi MLA case Joy Kishan Fongdokre. Lengak Chubli Pai Riba Chief Minister Masabo Mapimapa Amang Uibagi Wangang Ngaltaba Ashina Mikhal Maiti Daure Kanbadagi Masa Takatli Takmani Haina Su Fongdokre. MPCC loi sang da pangtokpa pawmi sung unabada Joy Kishan na lamdamasigi miyam gi izat ngak taba thawong ama oina mahaka fammanaba mioi amada Prime Minister dagi Silong gi angang amane hena lumna laukhri haina phongdokiba laibak thibani Chief Minister ama oibagi sabsaba chanakanglol khangdaba misak amana fam paiduna leiriba si miyam na condemn tawfam thoi Fam Thadolabasu Cape ki Mayok ta Legani Haina Megalia Chief Minister su Oriba NPP ki National President na Fongdoki Wafam MPCC na Thagatli Congress na Cape ki Matang na Laukiba Firep ka manana NPP NPF na Bilas ki Mayok ta Asiba Firep Laurapa Laikre Cape na Akaiba Lairoi Isagi Pam na Identity dagi hena Lui Khali ba Mioi Asing Asigi Matakta Mikhal Asida Miyam na Wail Satabiru Haina su Mahang na Fongdoki To 2017 की बजट सेशन ता उग्रबने पा मदर पाखम पिगरी सी चीफ मिनिस्टर ऑफ मणिपुर न पाखम पिगरी ने सी नंग थोम बिरेना मदर अखोय आर्म फोर्सेस स्पेशल पावर लौथोक प ngam यामना थौना फना मियाम के अपाम मियाम खुम अदना व्हाट इज द स्टैंड ऑफ द बीजेपी इट इज वेरी क्लियर अर मियाम पुनमना मसिद नैना निगाय लेत्रे अदना प्रजा की वायन करम बनो अखोय खुसी लाखदर इलेक्शन सिदा प्रजा म्याम के वायन दा मसी कनाना कना लेरी केसे लोइना खंगनरगनी मणिपुर प्रजा मियाम पुनम कांग्रेस पार्टी की लौरिबे स्टैंड मियाम न खंगबी बग लोइना बीजेपी की एडवर्टाइज बीबीजी की पब्लिसिटी ना मियाम उच्चाइबा ममित थानबा मसीदगी तोकपीरो हाइदुना मणिपुर प्रदेश कांग्रेस कमिटी के माइकीदगी मियाम पुनम ता तौसे BJP na sahi manga lengak pairak pasida leba asigi sakut khongthangda yumpham oiba thabak tharom ngakta paikatna lakli adubu sahi myangkai hena Congress na lengak pairamada leba asigi oina sakut thaurangi thabak amata paikhatlamdi haina Moirang Assembly Constituency ki MLA P Sarasandrana hunduna ngangkhre wafam singasi BJP Moirang mandal na sinduna Moirangi Modi Bhavan da pangthokpa tongan party da leramba kwakta ngangkhalawai tronglaubi amadi Tera Khongsang bi Gram Panchayat ki Pradhan Upapadhan amadi members singbu BJP da sanglakpagi taramna opagi tharomda phongdokibani mahang na makha na hai tongan ba party kaya na BJP bu maral kaya ama siri adubu leibak miyam na di party asina tawriba thabak tharom singase yenglaga thajaba adu mangdri haiki Ondrasi mangdi yangkai palamakan da yangkai manga palamakan da porpanga mamda ba potto tei manga da loile porpadi kada iding ngamgadagi adur what is stability maka ka bachangi adur ne ahan batam ande ki me tha da loiga dore adur godi anu bachahi manga ki term am clear gadi over a period of 10 years chahi tara dadi stability je pajana porakanda marat tappa pajana thabuk to bugamba adu me India government ma India ki national government ma leiba tar bordi equation chokot pagi ngasi chatliba lamjel ase panthum bhamda yobu ngamani haibane that is why adugi maramdura ne ko ngasi NDA government ki agenda sidai ko yausila kanda development politics tausi chahi manga bagai ko pudong sabado phangan gi se ko India chokolok se naibane madigi wakalon ne ko changsleibu
Congress na lengak pairingi matamda lamdam asigi ngamkhai amadi nupi angang punamakta awaba nanganduna mipung khudingi thamoida awaba piramani haina Lok Sabha mikhalda BJP gi inner gi mirep oriba Dr. R.K. Ranjanna Congress ki matakta maral sirakli BJP Bistuba Mandal na Sindu General Assembly election da BJP gi mirep oikiba ke Krishna Kumar gi yumda pangthokpa But Samelan gi thauramda wafamasi Ranjanna phongdokibani Samelan adu Ranjanna makha taraduna Congress na sahi kaya senja thumja tauduna imung sakhwat na bahon ringai laiwa gi sakhwat thaurangi thabak tahodabani Congress ki oinadi miyamulana haijinduna vote fangna na bahon bani haiki thaumaduda BJP Manipur Pradesh ki Vice President S Premananda Sarama yaungna District Mandal gi singba sing amasung miyamna sar yaki Congress amadi BJP party ani asi paisa amagi mamai ani imung amatani haina CPM Manipur State ki spokesperson Laisram Sotin Kumana phongdokre wafam singa si BT rota laiba Irawat Bhavanda lakaduriba taratrelek suba Lok Sabha mikhalda CPI gi inner gi Manipur parliamentary constituency gi merep oigadoriba Dr. Moirangthem naragi mikhalga mari lenen miyam unaba da phongdokibani Laisram Sotin Kumana hai Lakaduriba Mikhal Asiga Mari Lenana, BJP Amadi Congress Party na Amana Amada blame game Tauduna Lakli, Mikhal Asida, Party ani Asigi, Thadurli Bamirep Singasi, Karap Oiba, Kies Kayadas Chena Balunana, Aran Mamonda, Ahenba, Marel Matum, Kopsin Mangaktani Haiba, Miam Naloina Kandrabo from the hand of Tamke. BJP na lusing malengak asina kies kayada chenaba Nandoluang Hospital da ginantoki balunena wathok asiga mari lenena police personnel Muhammad Manjur police custody da sikiba lengak asigi loktuna bani masite sunatana multi crore drug lalomada chenaba lokhosai jau thadokiba adusu lengak asigi yamna chawba scandal amani haiki Nakalamuramda lakaduriba Lok Sabha mikhala asida Election Commission of India gi Code of Conduct ningthina sanaba honabada Mating Pangbiu, Paisa Paiba Lengaki Yanglaga, Tabak Taubigan Haina, Laisram Sotin Komana, Miam the Apil Taurakli. Miamgi Lan Tum Sampati Punamak Lut Tauraga, Mioi Karana, Mokoyi Maranai, Oina, Tungsan Nabagidamak, Sinba, Kambu, Ase, Amukhana, Laipa Asida, Congress Amadi BJP, MP in a Karpada, Manipuri Praja, Miamgi Karisuya, Pavapor, Oya, State a Sigibanunda. Lengak ani lerpa yabagi akiba domadu chapchana khoi fight togani loinana citizenship amendment bill chana haloi Manipur gi praja lak kayana citizen amendment bill gi mayokta ahing tumdana praja lak kayana thengnakhiba do madu handaki election asida BJP na karibo mai pakhiba tarbadi ekhoi gi Manipur gi yellow mi sing mutkhiba yabagi akiba le wafum kya sing silakpada praja miyam punamangna kari gi damakta BJP da vote pigadoribano Lok Sabha Mikhala Sida State Asigi Oina Outer Amasu Inner da BJP ki candidate Mai Panganduna Parliament Thaba Haibasi Manipuri Praja Section Khudimangna KF 2016 asi Parliament pass tobada Ayaba Pire Haibani Haina State Asigi Deputy Chief Minister Y. Joy Kumana Phongdorakli Wafamasi Handak Pangtoka Doriba Taratrek Lak Suba Lok Sabha Mikhal Asiga Mari Lenena Wangzing Tenta Assembly Constituency ki Texam da Pangtokiba Outer da State Asigi Oina NPP ki mirep oriba thang million kipzen gi election campaign ga mari lenena phongdokiba pangthokiba miyang gi mifamda phongdokibani thoramadu da Joy Kumana makhata na hai center da pan kiba modi lenga asida fam pairiba party asigi union minister singna handak pangthokadoriba MP election asigi matungda center da BJP na lusingba lenga laklabadi cap 2016 asi parliament pass tawgani haiduna laukthokpa lekharbani Asiguma Pibam Asida State Asidagi, BJP gi MP Amuhanna, Tharabadi, Cap 2016 gi Mayokta State Asigi Praja Singamadi, North East ki Praja Singna Haukiba Yahu Adugi, Wahantok, Legadoribra. Manipuri Praja Singna State Asidagi, BJP gi MP Sing Parlamenta, Tharaga, Taugodoba Sikarino Haiki, Tauramadu the NPP State Vice President, Susil Huidromna Haiki Bada, State Asida BJP Lengangna, Praja Singi Aipanaba, Kari Taukrabage, Lengang Asi Lakpadagi. State Asigi Praja Singda Thengnariba Awaba Kaya State Asigi Praja Section Khudimakna Khangnaraba Wafamni Hadagi Mikhal Asida Regional Party su Oriba NPP Asi Mai Paktaba Yadi Haiduna Wangzing Tenta Assembly Constituency da Outer Mirepta CPI na support Tauri Aduga Inardana NPP na CPI bu support Tauri Haike
ngasi gi thorom aduda wangjing tentha assembly constituency gi NPP amasung CPI gi supporters sing yauna party ani sigi makok thongba lusing makaya su saru yakhi BJP government केरेगा जेन आरेना सपोर्ट मुझे ओपनली नहीं हमारी इधर पोट पे आकर टिके पे नहीं मैं सपोर्ट होने तो कहीं तो हुए ना सो मैं सोने अदुल सोना अमित शाह जो मैं ये कौन का बात की वाले तो अदुल तो वो पे ऊपर करोड़ी आई मशीन BJP की वकल BJP की फिलोसफी BJP की आइडियोलॉजी कहीं ना खबर नहीं BJP की दी सरकार उपाय के दी CAB बिल से अमुक सोई ना तो किने अरे BJP की निकल सी थागल हो गई है कोई ना तो गुदु सी करियो थागल हो गई है कोई ना CAB बिल से यारे मेरे को प्रचार से यारे पास हो गया हाई भी अदुल पहुंचे पीपल चप आना जो अदुल BJP से थागल पे जाती है अदुल मतलब बस का के मतलब कहीं मत बाय चांस का हिता नहीं पाना लॉयल्टी ले दो से कि ये जेन आ रहे ओनली नसागी NPF की कैंडिडेट से डिफीट तो वो गांव तो वो भी आप से कहां ले बोगे कोई NPP की MLA Minister Singi Mathawasi Miang Yaifanaba Tabak Tobani Lantum Lepsin Banati Haina Chief Minister Nong Thoma Birina Fongdokre Lunana Kathokpa Yaudana Sakhat Pamadi Apun Magi Saktam Sakhat Pangamloi Haina Su Chief Minister Fongdokre Wafama Singasi BJP Nambol Mandal na Sinduna Nambol Bazagi Hera Tokis Complex the Pangtokiba public meeting cum reception ceremony Thoromda Chief Minister Fongdokibani Thoromaduda BJP the Nauna Yarolaba Congress ki Hanagi Waka Sahum Taramatoi Chief Minister Taramna Oki Amadi Handak Pangtokaduriba in a Manipur parliamentary constituency BJP ki candidate R.K. Ranjanbu Sabuladuna Thoromadu Pangtokibani Thoromadu the Chief Minister Miyamgi Nungaina Bahunaba Kaktana BJP Amadi Lengak Asigi Motoni Haibu Wafam Singh Fongdoki Lunana Laliba April Tarita Infal the bot Komba Lakaduriba Prime Minister Narendra Modi ge Kongset Asi Mapung Fana Miyam the support to Haina Miyam the Apil Tauki. ngasi ekhona vote kar ga thabuk to MLA wori ba mantri wori se kari gino sugma praja gi awana se karai da legen wahan da ba thabuk to gudubuni ekhoina koi da sinebiri se ekhoi gi lanthum lepsan na banate ekhoi car to nga flag haira san na banate aduna last 2 years da sarkar na soina sothar ba singi tengbang na scheme putho kana tha khoding gi ma gi account da lising ma changa free da hapaga la kan da ngasi magi machin chap to su punari sikaram ba sarkar na tarome Congress na sahi tara mga panbara sugumba ana bagi leitelara singi layeng na bagi natragna sothara ba singi tengbang pinin na scheme ma hogo ma leibrane Imphal gi Khwaraman Kaithel gi sargam oriba how Kaithel amadi temporary market pariyangda ina Lok Sabha mikhalda NEIDP gi mirep oriba RK Anand gi election campaign sathakre campaign asiga mari lenana mirep oriba RK Anandna lamdam asida thogliba issue singa sigi warusin purna bahona bada regional party singna asoba thaudang logani haibu wakhalon setna thamba matam oire naungna saphonglak liba NEIDP na awanba afaba Setmilon oiba Manipur amagidamak sangselakliba khongthang asi kaidongwaida hanba leiroi National Party singda thajaduna yaururabasu matik saba miyam gi pakholoi oiba ngamdaba center gi yaka yengduna leibana Loning Fidip Lobangam Dabadagi, Regional Party the Kong Tangjilapani, Miam Nasu, Regional Party Asibu, Sawat Piduna Awan Makunai, Amagedamakta, Mang Tana Satminasi, Haina, Mang Fongdoki. National Party ki MP Miam Sakre. Mayamam Sahani ki Mayamam Slay Dubo. So dog and don't city Manipur Kandia de Manipur Masasi self-reliant with the idea. Akoi Nakoi general with me on the Nimbe Mota, Akoi Isari Isa Semzaraga, Koi soils in the Akoi Lai Hakta, Koi Tamirabi pipe and Tamira Mapams, the Semper Lagamasi, the Horokpa, Masil Sauropa, Haita, and Masil Party Haita. Aduma Party do Kupun Montazam in the Rakoi, the Kandaba, Kalan Gadaba, Wakalu Mayam, Putogan, the city Techno. Matokta and Kanmadunani, and Madu Kanba party say, as any IDP, a total local party, let them not emotion Matamatan, the Southern Bush, Kidan import relevant spangy Haita. I don't see the Aquina Kadawiki, the regional party say, acquaint the sustain to Wahagata Kato, Masi Yamkan Tambangam Gitam noise, Aquina Munas Mapaltang, but the neighbor. Nakalamuramda Oinam Block Mahila Congress Committee Ngasida Gitupsin Kray. Committee Asigi Thomi Singh Regional Party Oriba, NEIDP, the Pulap Yaukray. Kongtang asiga mari lenana OBMCC ki president oina thau purambi and Sumilana National Party ama oina leiraga miyam gi issue singda
Singa Tabaka Manarta Bamasung Party Manunda Aso Apik Kairak Padagi, Kongpamasi Laurapani, Committee Asida Yauba Taumi Kudimak Masidagi, NEIDP Oinam, Women's Wing the Yauri Haina, Mana Fongdoki, Nakalabromda, NEIDP Gimaikadagi Sunauna Sangalaba, OBMCC Taumi Sing Op Kibagalunana, Hanagi President, Sumilabu, NEIDP Oinam, Women's Wing President Oina, Taupuna Kankre. National Party ama oina lairaga Manipur gi issue sing yellow mi singi kannana bagi damakta ihau singda National Party sing sina chindana ama tauba thabak tawtholakpana mayangi against the thabak tawrakpa party manung sidasu discrimination gi type ta sum tawrakpasida ai ngasidagi mahila congress sidagi saminariba mahila gi pulap oina block sidagi ngasi Toksare Manipur gi yellow mi gi damakta ethnic group mayam sigi damakta support tawbigadaba laipaki issue da thawai yauna yaubiba NEIDP party sida akoi yaujare Kurai Kendra Manung Sanalaiba, Gram Pansat Singdagi Nauna BJP Sangla Kraba Pradan Ahumamadi Wat members Kulumdoi Puna, Miu Kuntaro, Kurai BJP Mandalna Obagi Thoram Pang Tokre, Kurai Tinsir Watalaiba, MLA El Susindro Yum the Pang to Batorum Aduda, Mahagna, Party Asida, Nauna Sangalaba Mio Singbo Makoina Yauramba Party Sing Aduna, Masak Kangdi Haina Fongdorpat Laibak Tibani, Masingum Apikwa Makalgi Politics, Kaidonunda, Tauridabani Hainasu, Pongdoki. अखोगी लेरिबा प्रजासिंगना सुमाइना खलकनी हाइबसे आई यामना आई थमोइदे यामना अचौबा लम्बन लम्ब तोनसिनजरेना आई निंचिंगे हाइजनिंगे मरमदि आइगोंदा वोट थादा गिबा मियोइदो अदु खतगी नतिएबा आइनु ओइरिबे एमएलए सि आइनु ओइजरिबे एमएलए सि आइगी खुराई केंद्रदा लेरिबा प्रजा मियाम पुनमक्तो थादबगिसुनी थादबदबगिसुनी अदुना मरम ओयकांदा मदुगी कॉन्सेप्टुदा Nasidi Pradhan Jingna, the member Jingna, the Prajamiam Punona, I want the support of Punian, I hiding. BJP the Yaudan party as Tabak Thorum sing the Asoba Taudang, Lauriba Manipurgi, Hanagis ministers, Oram Laba, Ardavin Quizum party as the Kitokre. Tangwin Laudum Purilekai the Labour, Mark Yum the Pang Toki Pamis Munabamada, BJP the Kitokle have a wafmasilau Tokibane. Pamis Munabadu the Ravin on a Makata and High, BJP da Inkum Zalisnitara Mangagi Angan Sarukta Yauraki, Pangtoko the Lok Saba election da Mahaki, Ponsigi Aroba Oina, candidate Ama Oina party Asidagi Honaki Adubu, ticket Punky Day. Hauzikti Mahakti, Tungi Punsida party politics asi Makata na Tauba, Yauba Pamdre Aduna, party Asidagi Topani. Party the Gitoklagasu, Laibaki Bamaru Isu Kayada, Tonganba platform Amadagi Angaba Takta Honagani Haiki. Lunana, Hadak Pang to Kodriba Lok Saba election Asida, Miamna, Lamdam Asida Togliba, Maruiba Isu Kayabu, Parlamenta Pukatuna, Warasan Purapangangada Bamiui Amabu, Mihut Oina Tagat Naba, Honamina Sihaina, Radahavin una Pausi Lakli. Party politics ki, Mayam, Ladiba Mayam, Aina, Ejesta Umbangam Dava, BJP da, BJP ki culture, BJP ki Ladiba, Ozeki, Ladiba. Mayam duga ikoiga sana daba suna daba adu mayam dugi kanoda laibaduda aigi weakness dagi aigi shortcoming kya muk laib dagi aina moiga adjust tawungam daba adu mayam du khaluraga kanoda ai party dagi potharagi haiduna asigi decision si laujabani Lok Sabha Mikhalasida in Manipur parliamentary constituency BJP candidate R.K. Ranjan Bu, Sagatpo in BJP Oiba Boot Committee meeting among us, Changangai Community Hall the Pang Tokre. Thoramadu BJP Paso Mandal Sinduna, BJP Maru Wibalism Kayana, Sarpyadana, Pang Tokibani. Lakli Batarati Subal Lok Sabha Mikhalda, Binep Oriba Singh, Kana Kanano Haibado, Manipur Miamda, Kangan Bamasung, Karama Wakalunda, Yumham Oiraga, Mirep Singh Asina Mikhal, Tenagadu Ribbon Haiba Wafam Singh Asimiamda, Kanganduna, Upper candidate Kananabagi Pandamda, Editus Gil, Manipur Sinduna, No Your MP candidate Haiba Tauram Ama, Hotel Infal, the Pangtokre. Hiram Matangda, Impact News reporter, Catherine Prem Sandagi, Akadaba Reporter.
ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯤ ꯏꯝꯐꯥꯜ ꯍꯣꯇꯦꯜꯒꯤ ꯁꯉꯥꯏ ꯍꯣꯜꯗꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝ ꯑꯁꯤ ꯃꯤꯌꯥꯝꯅ ꯍꯦꯛ ꯎꯕꯗ ꯏꯂꯦꯛꯁꯟ ꯅꯛꯁꯜꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯈꯣꯝꯕꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝꯒꯨꯝꯕ ꯑꯣꯏꯅ ꯎꯕꯤꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗꯤ ꯑꯦꯗꯤꯇꯔꯁ ꯒꯤꯜ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕ 38 ꯁꯨꯕ ꯂꯣꯛ ꯁꯚꯥ इलेक्शन मिरेप मियाम खंगनबगी तंजा है तारे हाइब थोरम आउटर पार्लियामेंटरी कॉन्स्टिट्यूंसी मिरेप उनरगा CSO तोान तोान पब्लिक की मियोइसिंग हंगनिंग क्वेश्चन हंगगा मखोइन कई कई खलिब करम वखलोंद इलेक्शन से थेंगरिबनो हाइबदो खंगनबगी दुमबा प्रोग्राम अमनि हादि यामना लाइबक फबा हाइब तारे मणिपुर मियामना कोइगी पार्लियामेंट इलेक्शन से करिनो मसिदा कना कना मिरेप ओइदि हाइबदु मियामना सोइजन खंग ngamlagani bena ihan hanbo ina kogi thoromasibo sinbiriba editors guild manipur gi music unaga wari sabi la lojoke mo tamnese parliamentary election jida mayamna khanaba hainaba ma leyeba delhi da sakigedaba mi thagidawni da khoi se interest lobda kaite adna bose yamna ju thaduna de adubo parliament da sakhiba haise mase khoi yamaru ebni khoi maru ebe ismusik puraga moina saktoribni adigi law maker ni lebak asi law se pada yagodarni aduna asum miuji je kana kana no have je khangdok pa yam darkar oi ngasi gi sina han bani second phase gi oina tang ni pan da khata bang tok gi ni madu matung ta ku da bang tok gi ni akhoi gi agenda akhoi padang mai babu miam da kana kana na khoi candidate oidi candidate sing du karam mioi no kari kari wakhlo lebe have du khangan bani पांथोकलिबा नो योर एमपी कैंडिडेट हाइबा थोरम मसिदा सरक याखिबा ऑल मणिपुर वर्किंग जर्नलिस्ट यूनियन की प्रेसिडेंट ओइबा ISTB की एडिटर इन चीफ पुरेंद्र निगमगा उनबोय ताजा लौजगे तमो सुमाइना एडिटर म्याम सुमाइ सिंबिरकपजे मसिना कोगी डेमोक्रेसी से हेन इफेक्टिवली हेनगनि खनबिब्रा कई कई एडवांटेज लगनि खनबिब्रा याम सुमे मसि तसनमते अखोगे डेमोक्रेसी की आहा अखोगे फर्स्ट स्टेप टू याम तंगाई फदबा की स्टेप नि हाना आई खनजै मियाम गिदमता कैंडिडेट सिंसी मखोगी वाखल करिनो तुंगी मिडयेंग करिनो हाइबा सिंसी सुमाइना अखोई मियामना अखोगी मिरप सिंसी खंगमिन सी हाइबकी असिम थरम सिदगी अखोइन फना यामना खंगमंगम गनि हाना आई खल्ली पांथोकलिबा नो योर एमपी कैंडिडेट हाइबा थोरम सिदा आउटर मणिपुर पार्लियामेंटरी कॉन्स्टिट्यूंसी मिरेप ओइरिबा मखोई निपानी मनुंगदा मखोई मंगा लाक्तुना नसगी थोरम सिदा सरक याखि लोरेना ISTB मदि इम्पैक्ट टिबि लाइव थादुना मणिपुर की तोान तोान फम सिंगल लरिबा मियामनसु उ फंगनखि आई डिजायर्सली पब्लिक वॉइस मोइगी सेमेनी पम लेहोरिबा सिगी आई वॉइस होइजगे गवर्नमेंट की स्कीम लापो मियामदो डिसेंट्रलाइज तोरगा कोई डोर स्टेप तरे लोरगा deserving people the yonan aba the government system money it is not about communal atoda gi wanati scheme purakni development pugde haibadudi aidi ngang loi adudi angang macha kumna tarani aina MP aba oina kage habasidi manipur the issue mayam leirabase parliament da chap chana fight of jage haibagini to oppose the citizenship amendment bill to pursue the president of India to grant his assent to the Manipur people's bill which is pending fast target. Oh my dear President, what makes you? I will let you just go and say. Nagagi patta basulay, ashkor basulay, maitegi ashkor basulay, namda basulay, akan basulay, maki vision lay, maki aspiration lay, madusho ahamesho bahta bile harada. Across the table, nainere harada, madu jamput naba clear the way na people do, madu taja the lawyer naila. ngasi thoromasi kwari masuk thokpa mana live audience sing haibta tare thoromasi da yong bulak ba miyoi singnam hangba gi wahangi paukhumsu mirep sing asina piduna makoina kai khalli bage haibdo miyam da paulumki hojena unagadori base manipur gi senior student sing mark tagi miya khaga unaraga haiba thoromasi matang da kari kari khanbage haibdo gi matang miyam da paulumjage pamuk sumaina akhoi editor guild manipur na shelaga haibdi mirep sing asi miyam na khangan bage tanja amaga sumain lorokpose मसी करी करी फाउबी बगे तो मसीना मियाम द करी करी काना बप्पी के दगे हेबदो मतेम द थम very good step towards democracy people na music na no khangna bot hadabase masi yam outdated ore hojikti electronic ki yam chakhol na masi sinaraga masi mayam da khangan bai base yam phaba step ne lowe yam da gyan matam na right time da masi introduce yam pheina khali अखोई मियाम की सियाम लाइबक फबनी वोटर सिंह द एजुकेट तौगदोरिबनी अदगी लैरिबा कैंडिडेट सिंह सिगी कंपैरेटिव व्यू मा इराय लाइना अखोइना खंगबा गमगनी अदुना सिगुम्बा इनिशिएटिव असि याम फै हेना आई लौजै
interaction se thengna tawbuji phai adursu mathang dadi khar nganna pak chawna tawraga ching dadi hojik asam sai area du dagi na ataina haijan ma yam wae media gi through dagi hojiki moigi candidate sing se public sing na hena karino haibje khangge dawbanina si yam kanagani hena khali awareness yamna hengat bo oigani candidate singjina masa masa gi opinion sum phongdorak pa matamda magi sina phai sida phai mana sida solli mana sida khra henna phai haibsi gi comment ji su dum chat pa matamda miyam gi demak su dum kanagani khanjai know your MP candidate hariba thoromasida Manipur ke tongan ba pausi singi paumi singsu saruk yari pangthuk liba thoromasina kadai fawba kana fangatori haibi matang da miyamna problem jage miyang taminase moina thada gadaba candidate sing moina khanjanabagi aduma tanja ama oi apamado khanjanabagi tanja ama pi na maina khanjai Manipur karamba candidate na phagadage kana candidate na pamyuna karino kai ta honinge haiba apamado thoromasida adum hoi kana gumna do hangbagi pakhumjo adum candidate sing na pi thoromasina adum miyamna kana pi hane lawi yamna mid mai oigadaba parjada kanaba bigada program amane na khalle not only MP gi nataba general election gi lakana suko masi se khara toina pangthokpa ado young voters me amus yawning hai tare hadi lots of young voters are coming up go all Manipur Hill Journalist Union gi president oiriba jasike voice habita da lokjage open discussion sina lakadaba election asida public miyam gi kanana khwaidagi suit oibra haiba candidate ma choose tawbada mateng pangbigani haina thajaba lei Editorial Manipur Shenba know your MP candidate hariba miyamda mikhal da mailena hogi miyamda aware ohna miyam khanghan na sum ba thormasi outer gi wina mirep sing khanghan na tanja du miyamda hojik laukhre nena lagliba April tang 9 da Inner Manipur Parliamentary Constituency ki oiba mirep sing punna mirep taraga mathoye si punna laklaga hogi Hotel Classic Grande da asugumlo thormasi ka sapmana bam pangtuna miyamda makoina kari khali maruina kanam wakhalonda mirep thinagadori habik matangda miyamda khangadori masida sumyam puna miyeng taduna election ase yamna mai pakna miyamna pamjaba khanjaba dumlaba hogi mirep adura vote pibagi tanja du phangna hona minase haujige nande camera person sapam Henry Galoina promjari ba eketamium premsan Impact News Imphal report ki matungda ma khada pau pijari Traditional Lok Sabha Mikhalna lakpada voters sing daleba asigi hauzik oriba phibam sing asida ahoma puraki hairabadi voters singna vote thadaduna matik saba candidate khanbiu haina Senior Citizens for Society na thadorapa chirlamana voters sing puning sing silakli Laliba Mikhal mari lenena Kangpopi district ki oina nupi polling personnel singi oina training asi district asigi DC office complex ta pangthokre Kangpopi gi district election officer SDO madi atai master trainer singna Satakiba training session adu danupi polling station ahumda thabak tawgadaba polling personnel punna tungan ba hall singda pangthokre United People's Revolutionary Front of Manipur UPRFM na so Prime Minister Modi na lakliba tang tariat Imphal da board khomala kadoriba numit ase pung 12 gi total shutdown lauthokre aina thingraba lalolof asina thadorpa seulamagi matungina Prime Minister ge khongset po board khomagi namada matik mayak leraba loilam lenga ki thorum sing makhatana sathaba yananaba miyawgi mafamda moithem tawduna khunai asigi saktam sing mapung fana mutat kinabagi wakhalon puba khongsat ni haina su maral sidakle namidase ayu pung taruk tagi namidang waram pung taruk fawba tawgadori ba total shutdown bu miyam na su sawat piu hairakle Lok Sabha Mikhal ga mari lena Imphal West Commando gi team amana district asike tongan tongol ba mafam singda lokhatpa section thawrangi manungsa na waheng laikai jiri parking Hindu Hotel area masung Nabul Turial gi site animakta thi bomagi tabuk sathakre Imphal West ki ASP operation Aribam Ganasyam gi miyang makha danga se pung tarit mi yang khaida gi pung ni par mini phumanga fawa sathakiba thibomba gi tabak adu mafam adu gi miwi samri ga nifu tarit ki verification sathaki maduda masagi saktak se suda miwi tarani pan fagalaba matungda makha tabu wahang paung sathana gi damang city police station da sinakre ngasi nungtel pung mari dagina pung mari ga mini futaruk fawa so Imphal West Commando gi team amana Thangal Bazar gi Evol Cycle Diamond Gully amasung Pauna International Market area da thiboma gi tabuk sadaki thibomba du da mapandagi
mafam adugi mioi chama kuntrani thoi gi verification sathaki bagalena masa gi saktak se yaudaba mioi nipan fagatuna makha taba wahang pang sathanaba city police station da sinakri hairi Langlibu Lok Sabha Mikhal ga mari lenana April 30 Prime Minister Narendra Modi na Imphal lakadriba khongsat ki mangwena Imphal District Police na lakhutpa seksal thawrang gi manung sana ngasi hapta kangjebong amade Govindaji Temple gi maning thangba site thibom gi thabak sathakre ngase yu pung taruk tagina pung tarik minute tara fawba Imphal East ki additional SP operation Tesh Krishna Tombi gi ming makhada Deputy SP operation RK Charles na lusing makamado tim na yumim na sangduna sathakiba thibomba aduda mafam adugi yum maftrani pangi mioi satrit humudragi verification sathake thibohumba adubo aduda mipa mipundi amata yaukhidi hairi Lok Sabha Mikhal ga mari lenana lakliba tang tarete Imphal da board khoma lakaduriba Prime Minister Narendra Modi ki khongsat korkomna boycott tawbagalunana Manipur pumbada total shutdown lauthokre korkomna thadorok pasirlo magi matung ina lamdama sig yellow furup kayabo moithem tawduna board khoma lakliba India lenga ki Prime Minister asi aikoi gi miyamna taramna ofam thokte khongsada sig mayokta namit asig ayupung amadagi namidang waram pung tarok fawba kauriba pung taran taritki Taratarek is total shutdown asida laibak miyamna sagot pius wairakli Mikhal ga mari lenana yugi mayokta Bistopur District Police na Sathaba Drive amada foreign liquor kaya loina na miyoi ama fare Bistopur gi additional SP operation gi makhada commando Bistopur amada Imphal Police Station gi apun team amana ngasayo pung taru makhai taba matamda Khomdram Selung Balaikai gi Tolenda Drive adu sathaki bani Drive aduda faraba miyoi aduna Selung Balaikai dagi Salam Santosai yang kaimang apu balai kitaraba S Rotomanini faraba miyoi adudagi foreign liquor case nifu humdoi pagat pangamle hairi loina na faraba miyoi adu polam sing adu galona na lamfelgi excise department da sinakre hairi Hausi matang aswaida break matang laujage break matungda Manipur yawn awanong pok tangasi nungtil magnitude manga dasmik ahum yauna yuwa haki bagi pau amadi Manipur amasung malam ke tonga tonga i pau sing pudan laksage impact news po mengta da lebiu break matungda taram oksari hoji makhata ba pau da ngasi nungtil pung amaga minit tara mangarom tabada satpada Manipur yauna awanong pok state singda yuwa hakre magnitude Manga dasmik ahum yauna yuwa haki bani yuwa haba du Bangladesh Bhutan amasung Myanmar gi mafam karada manga dasmik ahum gi magnitude yuwa haki yuwa haba adugi epicenter na Nagaland gi facta gi khanong suplomda kilometer kuntarlom salaga leiba mafam amada oiki adumoina mag yuwa haba aduda lanthum aswapana madi misimina yawgi paudi leitri Transporters and Drivers Council TDC gi miyang makhada Manipur Truck Owners Welfare Association na Jiribam Rail Hettagi Imphal Faba Har Singthok Kibagi Gari Awaiman gi senfam Agriculture Department April 30 Faba gi manungda pithok trabadi steering pai gi khongjang sangsilagani haina lauki bawari badu department asiki commissioner na matam khara pibina ba haijarak padagi handokre council asina makha tan housing faba pithok talariba Senpam asi April tara mga fabagi manungda pithok piyo haina TDC ki President Aishwaranjit thamlakli MZV New da laiba TDC ki office ta promise ngunaba mada Aishwaranjit na hai TDC ki miyang makhada MTOWA na jiribam dagi har singbagi gari awaiman oina lupa lak marfuni thoiga lising ni pumari satruk humudra pithok piyo haina hak thengkhang kayada Chief Minister Agriculture Minister yauna marinaba official sing da taktuna taknaduna lakibani Adobo, si Minister Yauna may labas singi may kaidagi, wafam masigi matangda, tumina lesin kibadu, lesin dun lakli. Adobo, TDC na hariba senpamasi, April 30 pawagi manungda, pitok na ba ultimatum ama pibadagi. Agriculture Department ki Commissioner na maha ki December da TDC mihut sing unare, loina na matam kara pibina ba haijarakli. Wafam masigi matangda, TDC ama di council na sige punna, seminar ba driver masung transport union singa punna kanara ba matungda, April 9 dagi Lok Sabha Mikhalga Marilina driver amasung transporter singna steering pai dagi khongjang sangsin ba warip lauki ba adu handok pani haire loinana sanpamasi April 10 mga fabagi manungda sungsoi soi dala pitok anba
natrabadi matangi numitagi hauraga makha tana khanaba tawdana April 19 na pangthokadoriba ina Lok Sabha mikhalda steering paidaba haina waref laure TDC amadi council asiga chamineba driver amasung transporter singna lauriba waref asi agriculture department na haksina lobiyu karigumba thawaidrabadi tholapa apapata punamak agriculture department na pujagadabani haina su aisrajina sectionwa thamlakle खरे हेन्ना इंटेंशन पीबीनबा मरमदी हारिबा तारीख 35 फोगी मनुंगदा पीबीदब तारगदी मदुगी दायित्व से एग्रीकल्चर डिपार्टमेंट ना पुबीगदबनी अमदी अखोगी मसिदा इलेक्शन पांगथोकपदा खुदोंचादबा अमदी खुदोंचादबा मायोंगनबा थेंगनबा पुनमक अखोगी एग्रीकल्चर डिपार्टमेंट की कनो माइकेदगी मखोइना पुजगदबनी अमदी अखोई ट्रांसपोर्टर की साइड की टीडीसी की साइड की मसिगी दायित्व से अखोई पुरोय हाइना अरोइबोइना अमुकसु हन्ना अखोई अपील तौजरी गवर्नमेंट की साइड Imphal Jiri Lambi National Highway number Kuntra Tare ke Tamelong District ke Manung Sanba Kaimai de Imphal Tamna Cement Pudun Lapu Truck ke second driver Ali Khan Sauduri Bamasak Khang da Mioi Karana Tamtina Hard Kiba Tawombo All Manipur Road Transport Drivers and Motor Workers Union na Yamna Kanna Yande Bafong Doctor na Kandem Taurakli Laibak Tiba Taudok Adu Lai Kidraba Mioi Asig Imu Manung da Manipur Government na Pangbayaba Mateng Pang Yulunana Taudok Adu da Siena ba Mioi Sing Ayan Oiba Matik Saba Dandi PBU Haina Union National Appeal Taurakli Union National Thadorapa Chirula Magimatung ina Chay Sigi Mars Kuntramato Ginumidang Pumapan Taba Adwaida Imphal Tamna Lakpa Cement Puba Truck Registration number PB10GW5819 gi second driver Ali Khan Sauduri Sahi Taramapan Apokpa Hauren Sauduri Assam gi Lakhipur gi Kaptanpur Part 18 Bumasak Khang da Bamioi Karana Food na Hato Piram Hairi Anisubha Malem gi Lanjau da Songna Kiba Land from Singi Manungda Ama Oriba Kameng Betel gi Maru Oiba Lanbam Oikiba Napit Paligi Usal Thavi Haina Khangda Basing da Assam Rifles ki Makedegi War Memorial Abasana Bapandam Thamli Haina Second World War Imphal Campaign gi Vice President E Angamba LS Bobina Fongdurakli Manipur Laiba Taramanga Subasam Rifles Second World War Imphal Campaign Amasung Manipur Tourism Forum Aum na Puna Sinduna Imphal District Lamlai Assembly Constituency Manung Sana Laiba Napet Pali Mamang Laikai Ground the Pang Tokiba Vetal of Kamengi Humudra Mangarak Suba Anniversary Ceremony Commemoration gi Thoramda Fongdokibani Angamana Makha Tana Hai Masigi Damak Napet Pali gi Praja Singdagi Ayaba Mapibinaba Waris Sanari Kunja Singna Soidana Ayaba Pirakani Haibaki Tajabasulai Napit Pali Hariba Kungang Asigi Yetlom Thangba Sarukta Lairiba Singsang Parengasi Anisuba Lanjauda Kameng Betelgi Maruiba Lanpamamasu Oikibani April ge tang ahumda 1944 yam chawba yamna important oiba battle ama songnagi maji uju khun uriba oida leiba chingdum jigi mathak sida Japanese ki mi 98 kuma siba gi report su lei matamdu da yam nangna leiba khoi kangla sangum sangi airfield ji target torpane matamdu yam desperate oiraba battle ngatani Japanese ki lochalam dai matam hai tare aduga sida ler mi duna Dogra regiment 20th Indian division gi tandu da legi da mayam Japanese boiro Kunja Singh boiro British boiro Indian boiro mayam punam makpo koina honor tawgi damakta highway program sinjabane ujiki di stone plaque amadi yunge Assam Rifle proposed to visit Amna Pajaba Monda War Memorial Sage. I one Saragadi Machi War Tourism High Taramadugi issue Am Sauba important destination Namo Oinanaba Kunjasing issue Mateng Pang Biwana proposal Tangalea do Quenamu Kunjasing as Wari Tang Sanagini Sanabadi. Machi Kunjatang and the whole Manipur or India Muktasu when Am Sauba Memorial Moidin. Anisaba International Victim Diega Mari Lenana Asyang Batau Yumpam Oiba Laiso Rose Ningsen Haina Mingtuan drama amangasi release Taukre. Thoramasi Pan Hills and Plains Reformist Likna Sinduna Biti Rota Labor Man Theatre the Pang Tokibani Thoram Other Yakiba Sing the Tongan Ba Taudok Kaya the Lakidraba Victims Sing the Minani 2 minutes left na Awaba Supongdoki Amadi Tongan Ba Taudok Kayagi victim Oyhoraba Sing the Kudol Port Piduna Ikai Kunabas Utki Ngasiki Thoram Other Yakiba Wanglo Singna Equal life of the peoples is the gift of the universal reshuffle of the plastic is the new life of human being. Amasung good students brings the love, peace and harmony for the nation. Haiba Hiram Sinawafam Kayasu Tamnaki.
lamdamasigi nupi singi setmilon fagana bagi pandamda sapong lakiba chanura microfin manipur gi tarani thorik suba mapok kumun gi thoram ngasi pangthokre konung mamangda laiba lamnyan ba sangle da pangthok ki ngasi thoram aduga mari lenana sanura microfin manipur cmm gi founder secretary suriba chief executive officer pk khoman na pawmi singda hai lamdamasigi masaga sentok lambi lejadri ba nupi singda masaga chana ba sinpam amam pinabagi pandamda lup asina thabak tawba hawrakibani loinana ngasidi lup asina sei tarani thoi surakpa galunana manipur ke tongan tongan ba mafam tareta branch hangdoktuna nupili sing kayada kanaba piba ngamkhre haiki ꯀꯔꯤꯒꯨꯝꯕ ꯀꯔꯕꯥꯔ ꯃꯆꯥ ꯑꯃꯇꯪ ꯇꯧꯖꯒꯦ ꯍꯥꯏꯕꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯐꯣꯔꯃꯦꯜ ꯕꯦꯡꯀꯤꯡ ꯁꯤꯁꯇꯦꯝ ꯁꯥꯔꯚꯤꯁ ꯐꯪꯗꯕ ꯑꯗꯨꯒ ꯂꯝꯗꯝꯁꯤꯗ ꯃꯅꯤ ꯂꯦꯟꯗꯔꯁꯀꯤ ꯑꯋꯥꯕ ꯆꯥꯎꯅ ꯄꯨꯔꯝꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗꯣ ꯉꯁꯤꯗꯤ ꯑꯗꯨꯒꯨꯝꯕ ꯏꯃꯥ ꯏꯕꯦꯜ ꯂꯤꯁꯤꯡ ꯀꯨꯟꯒ ꯃꯉꯥ ꯍꯦꯟꯕꯗ ꯑꯩꯈꯣꯏ ꯆꯅꯨꯔꯥ ꯃꯥꯏꯀ꯭ꯔꯣꯐꯤꯟ ꯃꯅꯤꯄꯨꯔꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯟꯁ 8 ꯍꯥꯡꯗꯨꯅ ꯔꯤꯖꯥꯔꯚ ꯕꯦꯡ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯑꯗꯨꯃꯥꯏꯅ ꯃꯁꯤꯒꯨꯝꯕ ꯁꯦꯟꯊꯪ पीबदा सिगुम्बा इंटरेस्ट लौगदबने हाइबदो फॉलो तौदना अकोइना चही 12 जे इमाइबल सिंगदा अकोइ सेंथंग पीदुना लागली All Manipur Working Journalists Union ki charitable trust ama oriba Paumi Welfare Foundation na foundation asigi beneficiary oriba Paumi Tarada medical financial assistant uni apun malupa lakh ani galising yakhimanga ki senpam sing kusina kre medical assistant ki senpam singado foundation asigi sia person oriba wangkem sa siam janul sing ba trustee members sing yawba kangbuna Manipur press club ta pangthop asama thorum amada beneficiary sing da kusina ki bane tongan ba print sung electronic media sing da masa amadi imung manungi mioi sing layang na bagi damakta foundation aduda selgi mateng pangbinaba che tharakpadagi rims ke director dr e santa siza hospital gi md dr k s palina masung zenems ke doctor lokeswa masung guneso na semba medical board na pirakpa recommendation ni matung ina senpam sing adu kuchina kibani YK College Wangjing da BA gi mari suba semester da mahitam libi mahiroi marang them sana thoina maki apopi amasung manau nupi nadu leibadagi awaba tariba adu kokpada mateng oinanaba college adugi oja singna selgi mateng pangkhre sanathogi imung da college adugi oja singna makoina khaijin naraga amasung college fandagi logthopa apun malupa lising yakai matogi senpam mateng oina pangki bane college adugi principal soibam girina lusingduna oja amadi mairu singna wangjing laisrum laikai da laibi sanathogi yumda laktuna senpam singadu ana laying dun leibi maki manau nupi Nanau da khusina kibane selgi mateng pangbada natana sanathoina college aduda BLO sinma fawbada changba senpam sing college aduna putok lagani so hairi hana so khoi uja binoy amasung uja tijen da chibiduna free admission wen birami amukka su akoina sanathoigi exam fee makha taba admission fee college da free wajare ano class sang hen da pakna tuju college da lakiduna free class yobiu asumba khigi lai da sata sing scheme se na to gi family da natna ate to pa kana guma sata yoro ga su college na khigi mateng bangna ba khigi ujam yam da khanari Nakalam ramde isam gi hanagi president nong thomam rajendro so nanau gi imu manungda chana thangna yauna sel gi tekmang pikre lunena nanau gi anab gi pibam phagana ba hospital da layeng bada mateng pibaga lunena mayum sabiraga ni haina rajendro na thajaba piki masigi matakta masagi pibam sadraba nanau gi apokpagi pension gi senpam su ataba matamda phangana ba mainabasina taksin da honagani haiki lunena wangjing tentha kendra development committee na sunanau gi ana layeng bada mateng wone lupa lising taraga senpam pangkhre electronics media jin ne achobu thoda ma lawr kan da photo picture masi gam tai thar phongdok seri koi gi isano pc hospital da emit to holagani emit to ro sai gi koi gi semester ka tu gi makha da ma gi layang musima koi adum fajana koi fulfill ma fati ba gi layang na ba dum thorang tawrani adagi amarom da ma gi baba si gi yam nuai te ba ma gi handicap si subungam dra ba si only 55 ka to pibirame adum ma gi si 75 itpc to ro kan da ma gi tha ma gi lising changa se 시스템은 수고 있어있나 마시 합다 목숨이 많은 거 마겠지만 이 방나바이 호나게나 마이나 간절히 Tenobal district manungsan ba more block ki manungsan lairiba kwatha khulda ana layeng ki khudong saba phangana ba health and
Wellness Center ama hangdokre Primary Health Sub Center Kwathadagi Health and Wellness Center da on khatkiba center adu National Health Mission gi State Mission Director Oriba Dr. S Manikanta na hangdoke Center adu hangdokpa gamari lenana Dr. Manikanta na center aduna koliba kuntara gi miyamna thengnariba ana layung singbo labna satanaba amadi mafam adu maktada laktuna health facilities sing phangalagani haiki nakalamaromda Technopol district ki oina mobile laboratory on White ngasi primary health center moreda launch tawkre la White launch tawbaga loina state health mission gi makhada free health scheme ama supang toke kemaduda PHC moregi MO in charge Dr. Kes Santikumar gi lusing makhada punna Dr. Marina miyoi kayada laying bagolena hida lang taksu lemna yantoki primary PHC Moregi Makada supervision Makada Legani Targal Matamda Moregi Doctor Singnam periodically Akwagi Laga Masai Mating Pang Nebos Okina Sinjagani Robotobodabu Coin Hari Basingasi Lerigasu Prasing Mating PB Draba Adegi Akwagi Leriba staff Sinam sincerely honest of Dragadi Pung Housing Amoy Adonai by earnest appeals to the community da Hegariba Makagi appeal to you Aduga Akwagi staff Sinasu Putin saying the Prasiki Gidamata Katok Pagoliner Tabak W Haiba appeal Stoningi Institute of Manipuri Arts Ima Hainaming Thonba Film Institute among us Film Forum Manipur Siam S Mangol Jauna Hangdokre Harib Institute asi Hangdubuki Tarum Adu Porampa TV Tawa Manak Talaiba Far Forming Arts Center da film Gisakna Rabami Kayana Sar Yad Pangtoki Institute asi office na Sawan Tera Tomram Lekai the Lebani Adu Institute asi Matam Karagi Wayna Far Forming Arts Center da class Tauduna Mapamasida Hangdupani Hairi Harib Film Institute asi Manipur Film Gisakna Rabasene artist Irom Sam Kisona Linkatpani Institute asi the Ming Sunning Basing na April Kun Fabagi Manungda form Lobayagani Suhairi film da yaudaba art makhalam ta leiti aduna ni yamna forceful loiba art ama hayu haragadi film masina tana leiti film mai besi didi ke dore jagoi yaure isai yaure acting gi yaure education yaure adi information yaure khoti maksi yaure ka ta kari mu yaure ke no technology heba science and technology masi yausel leine masiga akoi art siga ani je punna aduna ni film ji kari haina koge da khoina composite art haibadigi amusu thaidu kanda technical art kind hari ise kaina da prithvi gi mafam amada aikoina karigumba amma mapung phana yohan ge haragadi film gi mateng natradi lai Lagliba April Taruk Sajibu Serawan Lakpada Southeast Asia Cultural Organization Sikuna Thadorpa Sirlamada Epapauzil Pirakli Kangpopi District Headquarters ki M Thomas Ground Manakta Rotary Club of Infana ngasi waiting set ama miyam da kusinakre waiting set asi sangabagi thorom da Kangpopi District Deputy Commissioner Lali Thambigai ke Kangpopi Town Committee ke Vice Chairman Reverend Y Hawkim amasang Rotary International District ke Assistant Governor TS Arun Kumar su Tharomadar Saruyaki Hauji sanabagi pauda Notice Zone CRPF Inter Range Basketball Tournament ngasidagi Group Center langjing da pangtop haukre tournament asing ngasi hautopagi tharmaduda CRPF Manipur amasung Nagaland sector gi IG Rajesh Kumar IPS amasung Group Center langjing gi DIG I Lokendro galunena center asigi makok tongwa officers ng saruyaki basketball tournament asigi ngasi ahan masana ke match aduda Kohima Range na khatkati range po point Yankai Kunitoida Anisuba Metstana Infal Range na Guwahati Range po point kontra Marida Mighty Bapiki Lunena Ahom Suba Metstana Drivugo Range na Bongai Gown Range po point Nipumanga kontra Marida Mighty Bapiki Tim Nipan Saru Yadon Satari basketball tournament Sigilosin Magi Tharam Thas ki Taruta Pang Tokani Ahanba Iputau Pureiromba Cup 2019 ga Marirenan Imphal District level 50 kg ki category men's opened 9A side football tournament pangtholagani haina torombadu khodong sadaba khar leibadagi thas ke taramanga dagi 7A side men's Manipur open football tournament oina pangtholagani haina tournament committee ki thaupuba singna phongdorokle ahum suba sangai trophy veteran football tournament football championship ta AFC Imphal amasung VS AC Susampurani Mai Pakre RK Force Developers
Private Limited ke sendang makhada ke United Veteran Football Association Manipur na sindun Imphal gi mapal kangjibung da sathari tournament sigi ngasi sanakiba Nipan Subalekta FC Imphal gi sanaroi A Dilip na match asigi 38 suba minute sankiba match asigi amatangari ba panjal aduna VSA Soraba panjal amasinoda maiti ba piki Sathari ba Veteran Football Tournament sigi ngasi sanakiba mapan Subalekta na VSAC to Sampur gi sanaroi Malsom Pek na match asigi umpu suba minute singda sankiba amatangari ba panjal aduna Sangai FC thangmai ban ba panjal amasinoda maiti ba piki tournament asina lamdam asigi team tarani pana masuma palam gi team ani yauna punna team kunna saru yari hayang tournament asigi tara sabal likta CVFA sajinga masung KHBFA kairakka tarama thusubal likta na TRVSA maloma masung SSDVFA sada hills anina lamba tamnargani hauze arobada manu pawna pizari NPP amadi NPF na KF ki mayok ta laibada MPCC na thagat kre nong thomam biren bosimi sarama oibagi sana kanglon khangdaba misa amani haina Congress MLA joy ki sana hunduna ngang kre BJP na sahi mga langak parakpada Laiba sige sakot thaurang kaya paikali aduba Congress na sayang kay hena palakpada laiba ki sakot thaurang amata paikalam di haina moirang kendra ki MLA sarasada na fongdokre BJP amadi Congress ki mirep sing karap oiba case ki ada senaba loinana aran mamung da ahen ma maral matom option mangak ni haina CPI na maral sirakli Amasung Ziribam Rail Heptagi Imphal Phaba Har Singbagi Gari Awaiman Tarik Taramanga Phaba Ban Pitok Trabadi April Tara Nipan Lok Sabha Mikhalda Steering Pai de Kongjang Sangsilagani Haina TDC na Thamrakli